Ngasi nungdarin fongkiba Kangleipak ki mairagi pauchedagi maruiba pau khara khangachiraga miyamda khudol tamjuge Churachandpurda thiba khangduna lakpa angang mari ture ironungdagi asiba hakchang oina phangkhre Churachandpur district ki Canal Bank ki ECA Church campus manungda hangliba relief camp da leiba pikliba angang mari ngarang relief camp asidagi thiba khangduna lakhibadu ngasi ayu anganbada camp asidagi irap laptuna leiba Tuita haina khangnaba turel asigi ebeneche thongmana ki ture ironungdagi asiba hakchang oina phangba ngamkhre hari pau achin hai laikhidraba angang mari adudi thangau hau chahi mari apopa ngai haiching lalen chong lufo chahi taru apopa boisi lenchong hoi chahi mapan apopa lungkholang amadi thangkoi hau chahi taru apopa ngamgin thang kawi laikhidraba angang mari gi achiba hakchang sing adu haujik Churachandpurda laiba kuki kanglai lambi KKL के जनरल हेडक्वार्टर दा पुरक्तुना मियामगा लोयना इकाई खुमनबा उtkani hari Tamenglong amadi Noney ADC da Employee oiriba meetei sing election duty piriba ashi sijaro haibaga chap manai Tamenglong amadi Noney ADC da Employee oiriba meetei sing election duty piriba ashi sijaro haibaga chap manai maram achina atopa alternative means ama simbiyo haina Tamenglong amadi Noney ADC da staff teacher oiriba chingna lengagi pungning chingsilakni Hiram asiga mai lenyana ngachi Manipur Press Club ki thangsing hall pangthopa paugi mifam amada Tamenglong ADC da staff teacher oiriba Nomaithem Hemchandra da hai ADC staff teacher sing asi haukiba chai singi election da duty aduma pangthoktuna lakpa ngaktani aduba haujik Manipur gi oiriba fibam asida tamba amadi ching animakta kuki amadi meitei ga tainaba khulsing buffer zone khaduna thamli hariba buffer zone sing asigi wangba lana chathok chasin tawba amata yadri adubu buffer zone sing asi lalaga election duty tawnaba list tawropa asidi ekhoi sing asi sijaro haibaga chap manai maram masina akhoida piriba election duty asi atopa alternative arrangement ama chimbiyu makhoi election duty tawjaro habanate masa masa gi district sing da election duty pibiyu thokriba irang asi kangbu ani gi irang su oibana chingda meitei sing election duty chapa haibasi khudong chade tanja sida makhoi matau karamna chatlaga election duty tawgadoribana haibadu khantabiraga atopa alternative arrangement ama chimbiyu haina mari leinaba lenga ki amadi authority sing da update tarakni Operation da khulai kya fagalai Thawal district ki Nongpok Semai police station ki manung jana Nongpok Semai area da sakhangdaba miyoi khara nongmai amadi pukhaiba yaba potlam sing lochinduna thamle habagi thajaba yaba pau ama phangbadagi ngasi ayu pung 5 makhairom taba matamda special operation group Thawal district police Romai Kunthram da suba Assam Rifles Thawal police ki commando Nongpok Semai police station ki konggu yangna Thawal district police ki additional SPU operation ki miyang makhada Nongpok Semai area da combing operation chachaki hari police ki pau asina hai combing operation aduda maintain detector yangna thiba humbagi thabak chathaba matamda 5.56 mm gi Asian Rifles bearing register number 18245317 asi megajinga lonina fangki ani suba point 5.56 mm gi ammunition pipe 36 ICE hand grenade ani chip launch ama WPGREN number 80 MK ama ani jar smoke cell CS ama jar smoke cell source nose ama stun cell Norman ama 38 mm NT round with rubber bullet ani detonator ama combat helmet ama phangbangamki operation adu pungnipan taba fawba chathaki hari question leak oibagi maralo oja ahum fare Board of Secondary Education Manipur Bosam na lawba haujik chathariba class 10 gi exam da question leak oibagi maralda school amagi principal yauna oja ahum Manipur police na fare hari police ki paun hai question paper leak oibagi Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 IPC and Cyber Crime Act ki makhada faraba oja ahum adudi pisak macha Bijamandar Baya Imphal gi principal Mutum Bijen sai humpuga mathoi assistant teacher Tirom Somendro sai nipuga taru amasung chomthang nauba chai kungamari ni makhoi ahuma ngarang chief judicial magistrate Imphal West ki court puthoklaba matung tha asigi kungani thoi fawba police custody remand lauthaki pau asin hai tha asigi tang 15 gi haukiba exam asigi ahamba thokiba science subject ki question paper adu oja ahum asina mobile phone da share tawki madugi matung exam numi aduda exam haugadaba pung khara watlingai da oja ahum aduna question paper adu social media da sandoraki hairi ningsingba yabadi class 10 exam asi mathang tha April mari fawba chathagani exam asi da center chamaga yankai ga mari da mahiroi lising kontraga tare chatre taraga manga saruk yaribani male makhata na Bisnupur kaithe da chara heli
Tangdu laitadraba ngasigi Manipur khunai asi ngasiga thana tha 12 suraklaba fawbada laingang mami chutang mana supang laikhibana micham miyamda awaba kham thengna nanghalle oiriba fibam asida yengba ngamdraduna mama kayagi macha kainabagi tingthakol nillaba khunai asi taba ngamlaktabadagi transgender activist malena chara helakpa ngasiga tha ama mapum far hari to restore peace and harmony in Manipur haiba banner makhada Manipur da santi pornabagi damak mana panglaba state abadi Central Government ke mathakta Malem Thongam na ngachi chu Bisnupur Bazada chara hembagi khongjang sangseli Malem Thongam na Manipur asi hanagumna tangdu laitaba khunai ama oirapa pamli hek oiraktrabadi hingna sibaga za manarabanina hingnabagi damak charubagi atra laitre haina magi firib achi tha ama phagadorba fawba handoktre makhata na chara hembagi khongjang sangsinkhigani hairi Kachui Timothy Jimipu MPF ki mirep oina lauthokre April 18 amasu 13 ta pangthokadariba 19 suba Lok Sabha Mikhalda Outer Manipur Constitution da Naga People's Friend ki mirep oina Kachui Timothy Jimipu approve tawre haina MPF Central Working Committee WC lauthokre haina press na phangba pawgi source amana hairi meetei ne ST oiba yaro haina yetlibasi maram chade sai 12 haina meetei ne India ki Constitution ki makhada ST list la lo haina ngasi phawba taknaduna lakli demand asi indigenous people amana phomphom thopa right to government da thajabani machida nungai tribachi indigenous people ne akoi ichin inaw ne haina lairiba Manipur da khundariba naga singna meetei ne ST oiba yaro haina yetlibasi maram chade haina no ST no board campaign committee ke wangang loi Puyam Ranachandra na khoyak piduna thadoropa chero amana hairi chero asina hai naga ichin inaw singda hanglibadi Manipur da khundariba naga sing asi indigenous natrabra karigi indigenous amana masagi right tanbada indigenous amana yetpham thokpra kuki refugee sing matau tamduna naga ichin inaw singna maitene ST oiba yaroi haina yelibasi Manipur da tariba naga sing asi kuki refugee singa hominarakpagira hanglakli chero asina hai naga ichin inaw singda lo election gi khodongsa lauraga wafam khara thamjari madudi Assamna meetei na ST oiba yaroi haina government da memorandum pisingibado vote mamangda withdraw tawi karigumba withdraw tawdrabadi tampake outer de lairiba meitei voter lakh 2.5 achi vote yawjararoi loinana mafamsing achida vote khomba lakpa yaroi akhona sunga chidagi no withdraw no vote campaign hauragani wafamsi meitei miyamna maru oina outer MP ge area da lairiba meitei singna ngasidagi section phep lauminarasi hairi chero sina hai Assamna Manipur ki governor da pisingkhiba memorandum adu handoktriba fawba kaksing amadi Thawal district ki mafamda lairiba outer border sing bot thajar jaroi amadi bikhal gamari leinaba thabak thora amata da yauroi loinana election gamari leinaba thabak amata da su tawbigano haina mari leinaba chingna wafam si thamlakli